Assalamu alaikum wa rahmatullahi wa barakatuh. Mamang video da ikoina yumda changba matamda amadi yumda gi thokpa matamda karam suna sing pangthokani haiba adugi matangda panjakhre karigumba adomna video adubu yengbidribu oiragadi haiba video sing adubu yengbiyu amadi ikoigi yumgi miyusing desu tahanbiduna haiba sing aduda amal tawhanbinabu nabiyu video asida ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯑꯃꯜꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯁꯨꯟꯅꯠ ꯑꯣꯏꯕ ꯑꯃꯜ ꯑꯃ ꯍꯥꯏꯕꯗꯤ ꯐꯤ ꯁꯦꯠꯄꯒꯤ ꯁꯨꯟꯅꯠꯁꯤꯡ ꯄꯟꯖꯔꯤ꯫ ꯐꯤ ꯁꯦꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯟꯅꯠ 10 ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯟꯅꯠꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ, ꯑꯅꯤꯁꯨꯕꯗ ꯈꯣꯡꯒ꯭ꯔꯥꯎ ꯅꯠꯇ꯭ꯔꯒꯅ ꯐꯨꯔꯤꯠ ꯂꯤꯠꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯌꯦꯠ ꯊꯪꯕ ꯈꯨꯗꯥꯡ ꯍꯥꯟꯅ ꯍꯨꯛꯆꯟꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯏ ꯊꯪꯕ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯁꯜꯋꯥꯔꯅ ꯆꯤꯡꯕ ꯁꯦꯠꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯌꯦꯠꯀꯤ ꯈꯣꯡꯅ ꯍꯥꯟꯅ ꯍꯨꯛꯆꯟꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯏꯒꯤ ꯈꯣꯡ, ꯑꯍꯨꯝꯁꯨꯕꯗ ꯅꯨꯄꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯣꯡꯒ꯭ꯔꯥꯎꯅ ꯆꯤꯡꯕ ꯁꯦꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯈꯨꯃꯤꯠ ꯃꯊꯛꯇ ꯊꯝꯕ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯈꯨꯃꯤꯠ ꯃꯈꯥꯗ ꯊꯝꯒꯗꯕꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯐꯤ ꯁꯦꯠꯄꯒꯤ ꯗꯨꯋꯥ ꯁꯨꯟꯒꯗꯕꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯇꯨꯄꯤ ꯎꯞꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯌꯦꯠ ꯌꯦꯠꯀꯗꯕꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯀꯣꯌꯦꯠ ꯑꯗꯨꯒꯤ ꯅꯥꯃꯩ ꯑꯗꯨ ꯁꯥꯒꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯇꯔꯦꯠꯁꯨꯕꯗ ꯐꯤ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯕꯤꯁꯃꯤꯜꯂꯥ ꯁꯣꯟꯒꯗꯕꯅꯤ꯫ ꯅꯤꯄꯥꯟꯁꯨꯕꯗ ꯐꯤ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯑꯣꯏ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯍꯧꯒꯗꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯑꯣꯏ ꯊꯪꯕ ꯈꯨꯠꯅ ꯍꯥꯟꯅ ꯂꯧꯊꯣꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯠꯀꯤ ꯑꯃꯨꯛ, ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯑꯍꯥꯟꯕꯗ ꯑꯣꯏꯒꯤ ꯈꯣꯡꯗꯒꯤ ꯍꯥꯟꯅ ꯂꯧꯊꯣꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯠꯀꯤ ꯈꯣꯡꯒꯤ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯃꯥꯄꯟꯁꯨꯕꯗ ꯐꯤ ꯁꯦꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯣꯡꯎꯞ ꯅꯠꯇ꯭ꯔꯒꯅ ꯆꯞꯄꯜ ꯑꯗꯨ ꯇꯣꯡꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯌꯦꯠꯀꯤ ꯈꯣꯡꯅ ꯍꯥꯟꯅ ꯇꯣꯡꯒꯗꯕꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯏꯒꯤ ꯈꯣꯡꯅ ꯑꯃꯨꯛ ꯇꯣꯡꯒꯗꯕꯅꯤ꯫ ꯇꯔꯥꯁꯨꯕꯗ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯍꯥꯏꯔꯤꯕ ꯈꯣꯡꯎꯞ ꯅꯠꯇ꯭ꯔꯒꯅ ꯆꯞꯄꯜ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗꯁꯨ ꯑꯣꯏꯒꯤ ꯈꯣꯡꯅ ꯍꯥꯟꯅ ꯂꯧꯊꯣꯛꯀꯗꯕꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯠꯀꯤ ꯈꯣꯡꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯔꯤꯕ ꯄꯤꯛꯂꯕ ꯁꯨꯟꯅꯠꯁꯤꯡ ꯑꯁꯤꯗ ꯑꯃꯜ ꯇꯧꯍꯟꯕꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯁꯨꯟꯅꯠ ꯑꯃ ꯍꯤꯡꯍꯟꯕꯤꯕꯒꯤ ꯁꯋꯥꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏꯗ ꯗꯨꯅꯤꯌꯥ ꯑꯃꯁꯨꯡ ꯑꯥꯈꯤꯔꯥꯠꯇ ꯃꯁꯤꯒꯤ ꯖꯔꯤꯌꯥꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯁꯅꯨ꯫ ꯑꯥꯃꯤꯟ꯫ Assalamu alaikum wa rahmatullahi wa barakatuh.